Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na khurumjari hauzik ngasigi samlapa mariba pao sing lobirasi. Assam da hauzik COVID-19 gi apunba confirm case masing lising kunithoi ga chamapan marfumathoi sukre lising tara manga ga chama humpu manga na naba phakre lising taret ga chatret humpu na active oiri yankhayum doina laikhidre. Panba yai ngarang ahinga thengbada punna case lising amaga chama taratare state asida COVID-19 positive oiki masigi manungda chaunga ga tara manga na Guwahati sahar khaktadagini ngasigi oinadi hojik fawbada positive case phangbagi pau amadi discharge tawkhibagi pau officially oina laktri ngasi mioi mari Kamrup metro dagi ani Kasar dagi ama amadi Tinsukia dagi ama laichadasidagi laikanaba ngamdana laikhidre ngasigi mari asi tharagadi state asida laichadasi namaram oiduna laikhidabagi apunba masing punna 53 suragani panba yai Kasar dagi ngasi laikhidriba mioi asina Kasar district ki oinadi covid namaram oiduna laikhidaba ahanba case ni Cheragasida haukiba jungi tang taradagi Guwahati gi GMC hospital gi covid isolation ward ta duty tawduna lairakhiba Dr. Rahul Das na mangonda lana covid positive ohinbagi damakta pendaba amadi sauningba Assam gi health department ki mathakta phongdorakre ngarang thangja numit Dr. asina phongdokhiba wafam asidagi Assam da covid testing amadi covid ki mayokta changshiliba lanjang asida asoiba amadi ahoba kharadi leire haibasi uthorakli Barak Tampaki nungaiba pau amana COVID positive oiduna numit 13 hospital da layuraba matung ngasi naba pharaduna hanagi Congress MP Susmita Dev discharge tawkhibaga loinana mayumda hankhre Sadiagi MLA Bolin Setia su naba pharaduna discharge tawkhre Nakalamaronda Tinsukia gi DC Bhaskar Pegu su COVID-19 positive oirakre Assam gi MLA sing mathang positive oirakli Moran gi MLA Chakradhar Gogoi amadi Sonari gi MLA Novanita Hendik su COVID-19 positive oire hairi Panba yai Sonari gi MLA Novanita Hendik ki machanupa hanana COVID-19 positive oikrabani Hauzik fawbada Assam da mioi lising kunithoi hena COVID-19 positive oiriba sigi manungda lising tara henbade Guwahati sahar khaktadagini Nagauda hauzik fawbada positive ki masing lising ama yorokadaure haila kandida haukiba pung kunmari asigi manungda mioi humbudra mathoi COVID-19 positive oiki masigi manungda kun hena travel history leitaba mioi singni Assam da phibam khwaidigi sokliba district mari haibadi Guwahati Kamrup metro Jorhat Kasar amadi Golaghat district singi manungda hauzik Guwahati gi hek mathangda kiningai oirakliba si Jorhat district ni haukiba pung kunmari gi manungda travel history leitaba case kunipan COVID-19 positive oirakhi district asida punna positive case chatruka humbudra humdoi sukre Kasar district ta haukiba pung kunmari asida mioi kuntaruk positive oikhi makhoi punamak travel history leitaba mioi singni district asida apunba confirm case masing chaunga ga nifu sukre district mari asigi manungda Guwahati gi hek mathangda positive case masing khwaidigi yamba district Golaghat district ni punna case chamapan ga kunthamathoi ni haukiba pung kunmari asida district asidagi positive case nifuni thoi phangki Lakliba July gi tang kunithoi dagi hariba district mari asidagi chathok chasin tawba punamak athingba thamlagani haina Rajya Sarkarna lauthokre Assam gi ichau gi phibam ngasi khajik phagalakpa urakli adubu ichau na maram oiduna handaki asida sibagi masing mioi marphu mari sukre district kunmanga gi mioi lakh yankhai mari ga lising nifu hena ichau gi awaba haujiksu mayoknari Assam gi CM Sarvanand Sonowal na Mantri Piyush Hazarika amadi Kesap Mahantaga loinana hi tongduna Jagirota ichau gi phibam yengsinkre Cheragasida Lebagasigi Prime Minister Narendra Modi na CM Sarvanand Sonowal da ngasi phone toroktuna state asigi ising ichau COVID-19 amadi Bagjan da thaumai chakpagi matangda pau lorokpaga loinana angamba mateng pangani haibagi achetpa thajabasu pirakre hairi Kaziranga National Park isim thulakpadagi sa singna hingnanaba amadi machinjak thiraduna National Highway amadi yumlakta chensilakpagi pau marakta ngarang ahaloraba gadar ama lambi gi chedaida kunduna leibagi pau pijakhiba adugi makha tarakpa oina mamit animaksu ningthina udraba gandar asi haujiksu pung nipunipan helaba fawbada mafam asidagi kanduna puthokpa ngamdri Lambida mu kakhat isingda mu kumtha tawduna leiri gandar asi masak kan khatnaba medicine haplaga manamasing pijari
Gandar asigidambak Guwahati dagi chatkiba Forest Department amadi veterinary experts sing haujiksu Gandar asibu saphagadaba mafamda puthokpa ngamdabadagi manakta sangduna leiri. Lambi chatpasingi kumayama oiri mamai thangda tranquilizer kapsinduna pangthalaga Kaziranga National Park manungda pusinkhiba natraga Guwahati gi juda purakpagi wafam khanari hairi. Assamgi state animal oiriba malemgi atai mafamda phangdaba Assamna chauthokchariba machi amatang panba gandar amagi mamal kayamuk yamna state asida wangi amadi maru oige haibadu handaki ahaloiraba gandar asibu kannanaba Assam sarkar amadi micham yamna wanariba asidagi mayek singna khangbangamle. Dimapur Mitai Council gi Youth Wing amadi Central Committee Women Department ki apunba mifam amana JAC SIPA amadi Maifana Assamda Manipuri Lon gi matangda changshiliba khongjang sing asibu mapung phana saugatpaga loinana Assamda Manipuri Lon bu Associate Official Language oina sakhang binabagi yauna taliba dabi sing Assam sarkarna pigadabani hairakre. Manipur da hokiba pung kun mari asida COVID-19 gi anoba positive case kun phangbaga loinana state asida punba confirm case masing 15,138 sukre. Yankhayum doina discharge tawbaga loinana apunba discharge tawkibagi masingna 15,295 sure. Chatruka humbutra tarukna active oiri phabagi changna chada humphumari dasmik taruk anini. Manipur da COVID na khwaidagi sokhaliba district Ukhrul district ne punna case chaniga yankhani thoi phangki hojik chama supna mapan active oiri aduga khwaidagi likna sokpa district na Tengnopal district ne punna positive case 13 khak phangki 13 mak naba phakre COVID free district oire. Panba yai Manipur da hojik COVID free district oiba district ahum sure madudi Tengnopal district None district amadi Pherjol district ne. Hojik active case khwaidagi yamliba district na Kangpokpi district ne punna positive case chaniga kunthra mari phangbada chamaga kunthra mathoina hojik active oire. Ngarang masa matomta service pistol na kapsinjaduna sinanaba hotnarambadagi aruba fivamda Imphal gi Raj Medicity da pukhatuna laikan nariba additional DGP IPS Arvind Kumar gi phibam ngasi Manipur gi CM N Birena chatuna yengsinkibaga loinana Dr. Singasu kupna wari sanakre amadi ngasi mag air ambulance ki flight amada makha tana layingnabagi damak Arvind Kumar AIMS New Delhi da pukre. Laingakna kaithel phambi ima singda mateng panglaktrabadi khwairamban kaithel hangdoklagani hairakre. Khwairamban nupi kaithel semgat loop amadi khwairamban nupi kaithel sinpham amadi saktam kanba loop anina paumisingda phongdorakhibagi matungina mafam kharada kaithel hangba haunarabasu khwairamban nupi kaithel mari asi covid tagi cheksinba oina tha mangarom kaithel hangdaduna lakli. Kaithel mari asida miyoi lising taruklomna kaithel phamduna imung lising kayagi leita laira menduna lakli. Hojik fawda lengak na mateng amata panglakpa leitri. Hingdabadi yadabanina COVID na sirabasusi chara helaga sirabasusi lengak na mateng piraktrabadi khwairamban nupi kaithelasi hangdoklagani haina Manipur sarkar da kihalakre. COVID laichatna maram oiduna Jiribamda lockdown amadi curfew matam sangna thamjinkiba sina district asigi miyamna tangai fadana changba potlamsing phangdabagi awaba mayoknaba horakle. District Administration, Local MLA amadi miyamgi luchingbani haina leiriba singsu tumina leisinkhre haina lamdam asigi miyamna pendana wakatnarakli. Meghalaya da COVID-19 ga punba confirm case masing chamriga yankhai sukre ngasi miyoi kunthani thoi COVID-19 positive oikibane. Niphumapan na naba phakre chahumga marfutra taret na active oiri ngasi miyoi ani laichut asidagi laikanaba ngamdana leikhidabadagi state asida apunba leikhidabagi masing mari sukre. Ngasi ayuk negrimsta leikhidaba miyoi ani asi amana Kolkata dagi halakpani Geological Survey of India Kolkata da thabak tawduna leirambani mahak hospital asida layingduna leirakpa chayol ahumuk sukhrawe amana BSF personnel ni Nakalamaromda hayeng July tang kundagi kuntaret fawba East Khasi Hills district da numidang curfew amadi prohibitory order thamkre numidang pung mapandagina ayuki pung manga fawba curfew thamgani.
Nagaland ngasi miyoi tara nongno COVID-19 positive oibaga loinana apunba confirm case masing chamapanga marfunipan sukre ngasi kuntaretna discharge tawkibaga loinana apunba discharge tawkibagi masingna chamriga kuntrani thoi sukre chamriga yankhai tarukna hauzik active oiri leikhidaba amata yaudri ngasi positive oriba tara asigi manungda tarukna Kohima dagini anina Mokokchung dagini aduga Dimapur amadi Longleng district dagi amamam yauri Arunachal Pradesh ta apunba COVID-19 gi confirm case masing chatruka yankhai sukre chaniga humbudra marina discharge tawkre chahumga humbudra humdoina hauzik active oiri leikhidaba ahum sure State asina COVID na khwaidagi sokhaliba mafam haibadi Itanagar Capital Complex region da lagliba August ki tang ahum phawba complete lockdown sangdokre haukiba chayol ani asida konung sara sida COVID ki case khangen hengalakpadagi warep asi lokhibani Mizoram da COVID-19 ge apunba confirm case masing chaniga marfumari sukre chamaga humpu taretna discharge tawkre chamaga taratretna hauzik active oiri leikhidaba amata yaudri State asida khwaidagi sokpa district Aizol district ni punna case chamaga tarataruk phangbada humbutra taretna hauzik active oiri Tripura da COVID-19 ge apunba confirm case masing lisingani ga chatruk humpu taruk sukre lisingamaga chatret kuntra mangana discharge tawkre chamapan ga tara marina hauzik active oiri leikhidaba masing manga sukre aroibada atoba pausingda Laibaga sigi railway ministry na Englishingani kulhumdoi gi March thadagi private train sing chenba horagani haikre Englishingani ga kunmathoi gi March thagi mangoinana tender gi thabak sing loishilaba matung Englishingani kulhumdoi dagi train sing asi chenba horagani hairi Karnataka da sarkar gi hospital singtana COVID lanthingnaba washilakle leptana hengalakliba COVID positive ki case sing asi mayoknaba ngamnanaba private hospital sing konsinbaga loinana state asida leiriba private medical college hospital singi chada yankhai COVID ki damakta sizinaragani panba yai ngarang khaktada state asida positive case lising mariga chonga kuntra taret phangkibaga loinana masigi manungda lising aniga chamaga kunmathoidi konung sahar Bengaluru dagine Kerala gi konung Tiruvananthapuram gi coastal area sing numit tarani gi oina thingjinkre coastal area sing da handak marak community transmission oibagi chang khanghen hengalakpadagi hariba athingba si thamkibani Favi flu puthokli ba Glen Mark ki mathakta maikai kya dagi penadaba kya phongdok narakli Favi flu gi maming mamal tangmalli harakhibaga loinana India gi drug body na Glen Mark ki mathakta wafam asigi matangda sengdoraknaba notice su pirakre China gi fazadaba policy singi mayokta malim gi lebak kyana leirakpagi atopa khudam amoina local supply mafung phana ngamnanaba amadi China gi mathakta tangjaba hanthahanabagi damakta Japanese sarkar na lebaga sigi company singda makhogi factory sing China dagi hongdoraktuna Japan da halaknaba sale gi mateng pangani haikre Japan da hongjilaktuna thabak haunanaba company yankhai tareta dollar million chonga ga kuntra taruk Japan sarkar na piragani lauthokre Panbayai asigumba policy asi Englishingani taramapanda Taiwan na mangzongnana paikhatkrabani AIMS Ethics Committee na indigenous ki oina semgatpa COVID-19 vaccine candidate Covaxin gi human clinical trial tongnanabagi ayaba pikre AIMS na lakliba ningthokaba numittagi masa maufaba volunteer sing khangatpa horagani Covaxin gi phase 1 amadi phase 2 human trial chathanabagi damakta ICMR na mapham tarani thoi khankibagi manungda AIMS Delhi su amani Phase 1 da vaccine asi volunteer chahumga humbudra manga da test togani hariba volunteer sing asigi manungda chamadi AIMS tagini COVID pandemic maraksida lebaga sigi Prime Minister Narendra Modi Ayodhya chatkadori Ram Mandir sananabagi damakta lagliba August ki tang manga da togodoriba urep uyung tambagi thoramda saruk yananabagi damakta Prime Minister Ayodhya da chatkadori bane India da hauzik fawda ngasigi oina positive case lising kuntra mangaga chonga kuntra taruk phangkre masida state nipan gi report hauzik fawba laktri state nipan asigi manungda positive case yamna phanggadaba state sing haibadi Telangana Assam amadi Gujarat na chingbagi watli bani maramaduna ngasigi oina positive case masing India da yamdrabda lising nifudi soidana yauragani India gi apunba confirm case masing lakh 13.6 henkre active oriba case masing na lakh 3.9 henkre recovery so lakh 3.8 yaure
ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡꯅ 19,900 ꯌꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫